ngasi 𝗪𝗠𝗧𝗠 𝗪𝗡𝗡 ꯀꯥꯎꯟꯁꯤꯜ 𝗪𝗢𝗪 ꯇꯤꯝ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ 𝗪𝗪 ꯈꯨꯅꯧꯗꯒꯤ 𝗧𝗘𝗔𝗠 𝗔𝗠𝗔 𝗪𝗢𝗥𝗡 WMC ꯑꯃꯗꯤ ꯃꯩꯔꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯄꯥꯂꯟ ꯇꯧꯕꯒꯤ ꯋꯥꯍꯧꯗꯣꯛ ꯄꯤꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥꯗ ꯂꯥꯏꯆꯨꯔꯕ ꯃꯇꯝꯁꯤꯗ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯑꯣꯕꯖꯥꯔꯚ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥ ꯑꯁꯣꯛꯀꯨꯃꯥꯔꯅ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯑꯣꯕꯖꯥꯔꯚ ꯇꯧꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤꯕꯤ ꯊꯣꯛꯁꯣꯝ ꯁꯥꯕꯤꯇ꯭ꯔꯤꯅ ꯑꯁꯤꯒꯨꯝꯕ ꯑꯣꯕꯖꯥꯔꯚꯦꯁꯟ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯂꯧꯁꯤꯡ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯀꯌꯥ ꯂꯩ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯕꯨ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ꯫ ꯍꯦꯟꯒꯠꯂꯛꯏꯕꯁꯤꯁꯨ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤ 14ꯗꯒꯤꯅ ꯆꯍꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛꯇꯅꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯆꯠ ꯑꯣꯏꯅ ꯁꯟꯗꯣꯔꯛꯈꯤꯕꯁꯦ꯫ ꯉꯁꯤ 𝗪𝗪 ꯀꯥꯎꯟꯁꯤꯜ WMC ꯇꯤꯝ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ 𝗪𝗪 ꯈꯨꯅꯧꯗꯒꯤ 𝗧𝗘𝗔𝗠 WMC ꯑꯃꯗꯤ ꯃꯩꯔꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯄꯥꯂꯟ ꯇꯧꯕꯒꯤ ꯋꯥꯍꯧꯗꯣꯛ ꯄꯤꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥꯗ ꯂꯥꯏꯆꯨꯔꯕ ꯃꯇꯝꯁꯤꯗ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯑꯣꯕꯖꯥꯔꯚ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥ ꯑꯁꯣꯛꯀꯨꯃꯥꯔꯅ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯑꯣꯕꯖꯥꯔꯚ ꯇꯧꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤꯕꯤ ꯊꯣꯛꯁꯣꯝ ꯁꯥꯕꯤꯇ꯭ꯔꯤꯅ ꯑꯁꯤꯒꯨꯝꯕ ꯑꯣꯕꯖꯥꯔꯚꯦꯁꯟ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯂꯧꯁꯤꯡ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯀꯌꯥ ꯂꯩ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯕꯨ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ꯫ ꯍꯦꯟꯒꯠꯂꯛꯏꯕꯁꯤꯁꯨ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤ 14ꯗꯒꯤꯅ ꯆꯍꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛꯇꯅꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯆꯠ ꯑꯣꯏꯅ ꯁꯟꯗꯣꯔꯛꯈꯤꯕꯁꯦ꯫